hꯧjik chathariba Manipur ki issue asida Manipur government na praja miyam da thajaba pibiramnaga aikoigi issue asibu athubu matamda loisangani haiduna chathikhiba Manipur ki MLA si masina hojik fawbada akhoi praja miyam da samamnaba pokpa haiba tae makoina hojik fawbada necessary steps ni lakhalaktabana maram oiraga yedo Manipur na asi miyam tanajaro matunda akoina wafam khara media ki thongda bai thunjage sigi wafam sing asi koi government of India amadi government of Manipur na asi tabiyu amadi tabina haijari ihan hanbada Manipur ki representative oina chathuriba Manipur ki MPC na hujik chathariba parliament session asida Manipur ki issue asi adjournment asanda ukhatpiraga Manipur ki issue asi resolve tawbiru haisi ihan hanbada Manipur ki hanba government of Manipur ni government of India da tawbiru haisi ani sobada hujik Manipur ki issue loisangani haiduna chathikhiba Manipur ki MLA singna hujik fawbagi oiba marik chumba resolution marik chumba akoigi progress report haiba tare masi nipum khudingmakta Manipur ki miyamda makoina hujik Manipur ki shanti puramnabagidamta kari tawi haibasi masi miyamna khanghanbi haibasi iro Manipur ki masi request ni amadi akoigi aroibada hujik fawbada akoigi miyamgi Manipur ki shanti puramnabagidamta Delhi da sakpa yaubidriba MLA singna masi chatpidribagi maram masi matik chaba maram miyamda pibiba amadi hujik leibiba tongan ga akoigi political role singi khenaba thadokpiraga punna Delhi da chatpiduna akoigi MLA singi oiba achetpa piyema Manipur miyamgi damakta lawbiru haiduna biro Manipur ki maikaida lengaki si sinjari amadi hairiba akoina haijariba wahaising asi amadi akoigi requesting asi akoigi state government na karigumba tabidaba taragadi biro Manipur na miyamga loinana athuba matamda akoi government ki mayokta tongan khongjang kaya changsingnaba sen saba loijara haibasi media ki